Online manipuri numidangi pau miyeng tabiriba pumnamakpu thoilaisamna khurumjari. Truck konana kuki macha taruk popi tharambagidama kuki macha mari police na Hwkhre. Kangpupi district da drug konana kuki macha taruk fagat pangamkhre loinana popi thabada chenabani haiba mioi mari su police na fagat pangamkhre. Manipur police na thadorok pacherol amagi matung ina haukiba March 18 na Kangpupi district ki Kangpupi police station na konba mafam amada routine 9 na chathaba frisking chingnaningai oiba mawongda makhong mari panba gari ama khamduna check tawbada gari aduda mioi taruk brown sugar ni chingnaba yamnaba drug singa konana fagat pangamkhibani hairi. Police ki pawsina makha tarduna hairi badi drug konana farba mioi singadu khaika hau kipjen Elias John Nifu let go mang tauthang Elias Amon kuntraga humdoi Avi Varal Kungani Pan Jiten Kharka Kungani Toy LH Rani Hau Nifugani Toy Amadi Lehe Chow Nifugamari Ni Haidi Drug Konana Farba Mui Sing Asigi Matak the Kangpupi Police Station a case ama register Tokre Haidi Amarom the Kangpupi Police Station Giti Mamana District Asigi IT Road Rom the Labor Songjang Belesta Ain Kaina Popi Pambi Sing Tharambagi Kuki Fruit Kimui Mari Police na Fagat Pangamkre Haidi Police na Popi Pambi Sing Ain Kaina Tharambagi Damak Farba Mui Sing Adudi Jangaulen Kipjen ni Fugamatoi, Ledginlan Kipjen ni Fugamatoi, Kangilen Kipjen Kungamanga Amadi, Thangmilen Kipjen Kuntragamari ni Hairi Makata na Makoi Marigi Matakta, case ama register Tokre Hairi. Kumza 2026 ki March Kuntragamatoi Fawpada Laibak Sidagi Naxlija Muthanaba Fireflay Amisa. Union Home Minister Amisa na Fongdokre Lagliba Kumza 2026 ki March Kuntragamatoi Fawbagi Manung Dalaiba Asidagi Naxlija Maru Fangna Muthanaba Lainga ki Fireflay. Microblogging site ama oiriba X ta thagalakpa post amada Union Home Minister Amisan hai Naksan Free Bharat ohenna bagi pandamda changsilakpa masak thokpa khongthang amagi manung chana mamangda left wing extremism gi ka henba chaitheng phanglamba India gi district taragani thoilenga asina kanba action lokhat padagi hojik district tarukta hanthan mangamle masilenga asigi yamna singthaningai oiba khongthang amani haina mahana phongdokhi Post adu damang na makatan hai Narendra Modi na luching walenga asina Naxlijam gi mayokta akanba khongthang paikhatuna Sanskakta Suraksit amadi Samridaf Bharat ama oihannaba honari lenga asina lakliba kumja 2026 ki March kuntragamathoi fawbagi manungda leiba asidagi Naxlijam maru fangna muthanabagi fireflai haina mahang na makhata ki panba yabadi Naxlijam na leiba asigi apunba district kuntragani fanda Chaithing Pirambani adu bulenga na kan bathabak paikhat padagi ka hena Chaithing Phanglama district taragani thoi ngasidi district tarukta hanthakre district of concern gi category de lerama district mapana tarukta amadi atopa left wing extremism na sogalamba district taraga taret amana district tarukta hanthankre haidi District of Concern Mapan Lerambadagi Tarukta Hantarakiba District Sing Adudi Andhra Pradesh ki Aluri Sitaramarazu District Madhya Pradesh ki Balagad, Urisagi, Kalahandi, Kambamal Amadi, Malkangri District Amasung Telangana gi Badradi, Kathugudem District ni atopa left wing extremism na Soalaba District taraga taretagi tarukta hantakraba District sing aduna Chhattisgarh gi Dantewada, Garaiwal Amadi Mohola, Manpur, Ambaga, Chowki District, Jharkhandagi, Lateha, Urisagi, Nuapada Amadi Telangana gi Maulunda District ni amarom da Naxlijam gi ka hena Chaitheng Phangliba District taragani thoidagi taruk hakta hantahan kraba District sing adugi manung dana Chhattisgarh District Mari Jharkhand amadi Maharashtra da District amamam yauri Naxlijam gi ka hena Chaitheng Phangliba District taruk adudi Chhattisgarh gi Bajapur Kankar Narayanpur amadi Sukma Jharkhand gi West Singhbum amadi Maharashtra gi Gachiroli District ni Naxlijam gi Chaitheng Phanglama District sing masing hantaragli basi maruoina haukiba chahi amarom asida lenga asida Naxlijam na sohalaba maruoiba mafam sing na anoba security camp kaya thambangam kiba amadi Naxlijam gi irang asina sohalaba khungang sing da yaifa thorangin thabak sing ningthina paikhatpa ngamlakpadagi ni hairi IM ga mari leinana tampaki yawlop manga gi maikai gi wafam amata phongdokhiba leite Haukiba March taraga manga da Nscn IM na social media post amada lobasigi army chief ni hariba General Anthony Simregi mathakta maral seduna Indo-Myanmar border da laiba commander S Kuman kauba amana maral siba wafam kaya iraki haibagi matangda KCP KYKL Pripak Pro amasung Korean na luchingba UNLF ki maikaidigi wafam khara sengdoragli Nscn IM na lalulup mga asigi maming di fongdokpa tawdana na koina na maral sirakpa manba wafam kaya social media post na fongdoragli badu yumfam yawdabani post aduda Indo-Myanmar border area da operate tawriba
Mitai Revolutionary Commander Amana General Anthony Simre gi mingchat thianaba wafamsing phongdorakpagi maongda asauba kaya marom phongdorakpa thengnei mari leinabasingna khangjingadabadi Khuman haibasi Mitai community ki khwaidagi chauraba yek taret ki manungda amani yek amada tongan bakangluf amadi sagai kaya marom yauribani Mitai khudingmak natrabasu community asigi ayama mioisingna masagi mamingi anisuba natraga ahumsuba oina yek haptuna ming kauba leiri Mataw asumna Mitai community gi mapung faba maming phongdokpa natraga irakpa matamda khuman haiba wahai asi mising kaya marom thengnaba yai Mitai community gi ming thonbagi chanabi asigi idea khara leijaraba pabasingnadi IMG social media post adu parubada lubasigi army chief ta akanma wafam sing phongdorai hariba wahai sing adu Mitai amana pirakpa oigani haina lawbasu yai General Anthony Simre na Mitai amadi Naga Revolutionary gi mathabak thoram sing asibu manghanaba aranba thabak kaya tawi haina General Simre gi mathakta maral sirakhiba amu yaningdaba phongdoktuna IM na social media post adu thadorakhibani achumba wafam di lalolu manga asida en khuman kauba kanagumba mioi amata yaude masigi sumathakta IM gi mayokta lupsing asina asigumba wafam phongdoknabagi maram sulaite NACN IM gi thabak thoram singi matangda lupsing asina karigumba amata khangba sulaite madu khanglamgadaba kangbu hairabadi yengnaba India gi intelligence unit sing natraga IM da leriba mioi sing khaktani asigumba samjin sajinba amasung lalolu masel gi marakta yengthinaba yaba samjinba wari sing iriba adudi yengnaba India na natraga IM gi manungdagi kanagumba mioi na thawoina sagatuna igani haina lup manga gi cherol asida phongdoragli Pumnama asigi sumathakta samjin sajinba wafam sing ishinduna IM gi army chief ki mathakta maral siraga makhoi gi kanaba karisu leite haiba wafam lup manga na thamlagli yengnaba singna sanduragli ba khusem gi propaganda asi lalolu masel marakta nungsinadana ba tharang amani haibasi aikhoi gi yelomi singna khangjin baga loinana asigumba yengnaba gi langda victim oidana bahona si hairagli Ngaipa apunma kholaw gi update gi lakhocher ke ngasi military junta na Kappada Kuki refugee amar Burma da sikre Kanglaipa apunma kholaw gi update gi lakhocher ke Zomi ga Kuki ga muk saunare hauji Kuki na Zomi gi bunker mai tharam le KCP noyon gi lan mi manga khulai ga kona na fare Manipur police ke kangbu na ngarang Imphal East amadi West gi tongan ba mafam singdagi KCP noyon gi lan mi manga khulai ga kona na fare hairi Police ki pauna hai faraba mioi sing adu miam digi sel khaiba da mapung oina chenai haiba khangmangam le faraba sing adu di khurai ningthobung lekai digi khoisnam sana jawba sing kunga taret chingmai rong maning lekai digi haujing na sawum bung thongkhong da leiba KS Robertson sing kunga mari soibam lekai ayangpali road dagi Sawam Rohit Singh kunga humdoi Langol Game Village Zone 2 dagi laisang them Naubi Singh kuntra humdoi amadi lamlai mayai lekai dagi khaidem nongpongan ba maiti kunga manga kawi makoi dagi 9mm pistol ama kape yariba maru ahum yaba magazine ama pistol holster ama mobile phone ama two wheeler ama fagale hairi Prime Minister Narendra Modi na Nagpur da leiba RSS headquarter da chatuna mahaki retirement gi matam lauthokre India ki Prime Minister Narendra Modi na Maharashtra ki Nagpur da leiba Rashtriya Swayamsevak Sangha RSS office ta chatuna mahaki retirement gi matam lauthokre Mathangi Prime Minister asi Maharashtra state gi oigani haina Shiv Sena UBT gi maming leiraba luchingba Sanjay Raut na phongdokre Mumbai da hokiba March ki kuntra da pangthokpa press conference amada Shiv Sena Uddhav Valasahev Thakira Faction na hai PM Modi March ki kuntra da RSS office ta chatuna maha ki retirement gi matam lauthokre hokiba chahi tara mathoi si da Prime Minister Narendra Modi na RSS headquarter da nomata lakhide RSS na leadership hongba pami hojik PM Modi asi fam thadokhidaure RSS na Prime Minister Narendra Modi gi mahut sinna ba thabak sing paikhatkani mathangi Prime Minister asi Maharashtra state tagi khangadabani masina maram oiraga PM Modi Nagpur da kauduna closed door da meeting pangthokhibani haina Sanjay Raut na phongdokre Congress ki leader amana su Sanjay Raut na phongdokhiba wafam asida lumna lauduna ayaba pikhibaga loinana makhata na phongdokhiba da makhoi sing asi retire tauba yaraba mioi ngaktani makhoi asi chahi humfudara manga helaba mioi singni PM Modi su ahal oisilagle maram aduna makhoi sing asi pothabagi matam yoragle PM Modi na RSS office ta chaliba du RSS pu harau hannaba oirambe yai BSP amasung Bajang Dal amagumbani haina Shiv Sena UBT leader Sanjay Raut na phongdokhiba wafam asiga mari leinana Congress ki leader Hussein Dalwai News Agency amada phongdokli PM Modi na hokiba March kuntra da Nagpur da leiba RSS headquarter da chatuna anirak suboina sitting ama pangthokhi 2000 da su Atal Bihari Vajpayee na RSS headquarter asida lakhi haina RSS ke official amana phongdokli
PM Modi ki khongchat aduda laikhidraba RSS ki luchingba Madhav Rao Golwalkar gi maming da nauna saba Mandaf Netralia Premium Center Mandaf Netralia Institute and Research Center gi uyungsu tamki hairi. Prime Minister Narendra Modi na March 13 da Nagpur ki khongchat aduda Rashtriya Swayamsevak Sangha RSS is asi Badakhstan ni India gi Banyan Tree Immortal Culture amasung Modernization tawduna Constitution Project tawbani haiki.